ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯒꯦꯡ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 6 ꯐꯥꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯀꯦꯁ ꯊꯥ 2 ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯣꯝꯒꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 3.5ꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯑꯃꯗꯤ ꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯍꯣꯝꯒꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯍꯛꯆꯤꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 4 ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ 2 ꯑꯃꯒꯁꯨ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯛꯁꯣ ꯑꯦꯛꯁꯨ ꯂꯩꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯥ 2 ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯆꯥꯔꯖꯁꯦ ꯊꯥꯒꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯃꯤꯌꯥꯝꯅ ꯋꯥꯐꯝ ꯌꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯛꯄ ꯂꯩ, ꯑꯗꯨꯕꯨ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯊꯪꯗ ꯑꯊꯨꯕꯗ ꯆꯥꯔꯖꯁꯦ ꯐ꯭ꯔꯦꯝ ꯇꯧꯅꯅꯕ DGPꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ JAC ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯐꯒꯠꯄ ꯉꯝꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯁꯦꯟꯐꯝ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ COVID-19ꯅ ꯃꯅꯤꯄꯨꯔꯗ ꯁꯤꯍꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 39 ꯁꯨꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯆꯍꯤ 65 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:05 ꯆꯠꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯤꯑꯣꯏ ꯑꯗꯨ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯑꯅꯨꯕ ꯂꯩꯔꯛꯇꯒꯤ ꯆꯍꯤ 38 ꯁꯨꯔꯦ ꯍꯥꯏꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯤ ꯋꯥꯁꯤꯂꯥꯒꯤ ꯃꯤꯁꯤꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯒꯗꯕꯅꯤ SEWO꯫ ꯃꯤꯑꯣꯏꯕ ꯁꯃꯥꯖꯇ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯅꯨꯡꯁꯤ ꯍꯩꯇꯕ ꯁꯥ ꯉꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯅꯨꯔꯥ ꯑꯃꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯗꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯝꯍꯥꯡꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯈꯤ꯫ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯑꯌꯨꯛꯇ ꯊꯦꯡꯅꯕꯗꯒꯤ ꯔꯤꯝꯁꯀꯤ ICUꯗ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯆꯅꯨꯔꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯇꯨꯖꯨꯡꯂꯕ ꯃꯤꯑꯣꯏꯕ ꯁꯃꯥꯖꯇ ꯇꯨꯀꯠꯆꯅꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯦꯟ ꯑꯦꯀ꯭ꯋꯤꯁ ꯑꯣꯏꯅ ꯆꯦꯟꯅꯩ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯃꯤꯡꯅ MD ꯃꯖꯥ ꯈꯥꯟ ꯆꯍꯤ 23 ꯑꯄꯣꯛꯄ MD ꯁꯤꯀꯟꯗꯔ ꯑꯂꯤ ꯂꯩꯐꯝꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯩꯕꯣꯡ ꯃꯈꯣꯡꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯁꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯠꯄꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯑꯦꯀ꯭ꯋꯤꯁ ꯈꯔ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ CSO ꯀꯌꯥꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ MLA ꯐꯥꯖꯨꯔ ꯔꯍꯤꯝ ꯑꯃꯗꯤ MLA ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯂꯣꯒꯤ ꯑꯣꯏꯕ ꯄꯥꯅꯤꯁꯃꯦꯟꯠ ꯑꯃ ꯐꯥꯎꯕ ꯄꯤꯗꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯣꯁꯤꯌꯦꯜ ꯑꯦꯟड ꯑꯦꯗꯨꯀꯦꯁꯅꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SEWOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯁꯦꯔ ꯀꯣꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯤ꯫ ꯖꯁꯇꯤꯁ ꯗꯤꯂꯦ ꯏꯖ ꯖꯁꯇꯤꯁ ꯗꯦꯅꯥꯏꯠ ꯑꯦꯀ꯭ꯋꯤꯁꯁꯤꯡ ꯀꯁꯇꯗꯤꯗ ꯂꯩꯔ ꯐꯥꯎꯕ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯄꯤꯗꯕꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯑꯊꯨꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁꯠ ꯀ꯭ꯔꯥꯏꯝ ꯑꯦꯟड ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯔꯦꯞ ꯀꯦꯁ ꯑꯃꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯈꯤꯅꯕ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯅꯃꯥꯗ ꯋꯦꯜ ꯆꯠꯊꯗꯅ ꯀꯦꯁ ꯑꯁꯤ ꯀꯨꯏꯅ ꯅꯝꯁꯤꯟꯕ ꯑꯃꯗꯤ ꯑꯦꯀ꯭ꯋꯤꯁꯁꯤꯡ ꯑꯁꯤ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕꯁꯤꯡ ꯂꯧꯇꯨꯅꯔꯒ ꯕꯦꯜ ꯄꯤꯈꯤꯕ ꯇꯥꯔꯕꯗꯤ SEWO ꯃꯅꯤꯄꯨꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯃꯥꯖꯀꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯁꯦꯔ ꯀꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯪꯗꯥꯏ ꯑꯃꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯁꯜ ꯋꯥꯁꯤꯂꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯔꯦꯞ ꯀꯦꯁ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯕꯤꯕ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯀꯥꯡꯂꯨꯞꯀꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯂꯥꯞꯅ ꯊꯝꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯜ ꯋꯥꯁꯤꯂꯥꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯁꯨ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯤꯌꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JAC ꯑꯃꯗꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ CSOꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯔꯛꯄ ꯚꯤꯛꯇꯤꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯄꯥꯝꯕ ꯁꯃꯥꯖꯀꯤ ꯑꯆꯦꯠꯄ ꯑꯆꯨꯝꯕ ꯋꯥꯔꯦꯞꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫
Atop pau amadana COVID-19 ki anaba ambulance ta puduna lakpa nupi macha ama driver duna izat mangan bikre. Hek dabada jamna angak pathawdok amadi ngasi nongalam dai pung amarom taba adwaida Central Kerala gi Pathanam Thita district ta COVID-19 ki anaba ama ambulance driver na nupi oibiki izat mangan bikre. Nupi masa asi masa ki jahi kunrom sure aire police ki pau amagi matung ina ngarang numidang imung amagi nupi ani COVID-19 positive orak padiki SOB gi matung ina makhoi ani bo ambulance ta puba takhe. Makhoi ani bolakot aba ambulance adu ahing nong yang de yorok pagaloina na health department ki official sing matung inna makhoi ani adu gi manung da nupi amana Kojen Cherry District Hospital da thamlam bagaloina na victim oiribi nupi masa aduna COVID center amada purakhe. Ambulance driver asina sahi kulom tangari bi nupi masa asiba mapam adu jawdringe da misik miracle ta daba mapam amada ambulance manung tanam dana izat mangan bikrabeni haire driver asina nupi masa adu da wapam asi kanagumba amada daidok pajaroi haina sukian ki aire aduba nupi masa asina hospital hek yawbaga admit tawbaga wapam asi doctor sing ta tamki kona mahakpa medical examination tawbada rep tawkre abisi confirm tawbaga loinana ambulance driver adu police na phakhe driver asi mihar pagi case ta jawna criminal case kya da chena pamyu oramke health ki official sing ki matung ina driver asi temporary basis da hakibani adubo karam na mahakpa thapak hakibano aibadu tijili aire masi makha tarakpa paikhalakpa session thawang oina ambulance kudingmukte employee ani ani sanaba amade karigumba anaba aduna nupi oirabadi hena section thawang lokot na bayathang ta thakiba galoinan ambulance ki driver kudingmak ki background ticket pinaba police ta ajak reane so phongtorakle aroibada content sing asigi maroiba pau khara asiba podam jariba manipur local news YouTube channel amade Nagalambaromda Chhattisgarh ki accident da taret chire taret sokle adom da kana Chhattisgarh ki Raipur city ki like bataida and share to bas amana truck